mi matup kak pasidi terrorist ek na tabza lago akhoi leiriba hojik tongnariba law and order sig matung ina aduga angang singna adudegi ibung pa singna nongmai lakpa khotpa lan du mayok na ningai changliba mayam du aduna terrorist ek ki type ta lawraga adudegi akhoi ge article 19 adu 21 ji show moina gakta moida khaktang di chalaiba have the free movement free oiba mayam je moi won di yaba aduga akhoi won di yadaba kumba ama leiba aduga law and order shi moi di loi ni yaba akhoi di yadaba gi type ta ama kanna tawrak pa shi uweba adoi di akhoi gi ichilina butcher tawraga hat khruba myam du di adune ba terrorist act tu yamna punishment pi ga dawni adugi punishment du di shengna hairaga ai nangara oja shangi discussion tai man haiba achumba male adu di kaino na cobra lactor show state na tawba yaba thabak ni hen man haibdo adu chumme heba state na tawdre ko tawdra di lelon wifi sida moina operation tawre hai adu orga di mi do pha ningai do lelon wifi do the father do su kem lady do di kharam wifi do su kem lady do di moina cobra laki tawre ju moin han haido khre akhoi gi oiba siphai gi oiba intelligence ki matung in di aina shung khan mada pabung su siphai oiduna aina shung khan mada akhoi na tawgo do thabak tu mangjong na haina brane haina deba adu akhoi state di haiba man information leak oi so akhoi la akhoi sida chat ki tawre haiba sibu siphai gi niyom gi matung in di si haiba ya deba adu moi di cobra battalion adu thage tawre kana na khang thangboy di hujik ki moi gi boiler chaba tiger do asheng ba tiger na taba tiger do di Burma da leramasu kana na khang mangam na te hujik ki di moi na la ani hairabne ma di Burma da nungai na lerambasu kana na khangani hujik thiga dawri ba mi shi kana no khoi khangdre ba thiga daw matam du di sida khoi state ta cobra shu lactor shu forces yam leyeba peragi oshno amagi oshno arm force ki manung da leba singjo moi sing du na changa ga mi du pha ba yarabne ba adu di pha draga hojik shi cobra lake tore haina siphai da bu mi pha ba lake tore hen hana lokthok na brane adu cobra lake tore he aduga ai khoi ki tampak ta ichin na yum da lezaba kari shuna taba mi hat pa shuna taba du bo pharaga ngarang akhoi home minister na ama gi statement do ai tai go adu akhoi home minister do khangde shukramain haisra go ma do adum ngangange go ma do dumaina di tawroi dawbani haibadi mi gi jati di go hojik shi shengna hairaga nemcha kipgen ga magi nupa thangboi kipgen do mate manaw ni mate manaw haibasidi hujik shi ninja kipgen shi atokpa khoi maitei nupi gumba natra atokpa nupi gumba oramadi mai mawa duna phatba thabak shi tawba hen malagadi magi pham khaktang shu natraga as a citizen of Manipur magi nupa shi phahan mangam godo nupi ama oi godo bne ba adu natraga moa mabani gidi do deal ekjan haibagi type ta mai nupi du ma na oina kangkhatlaga moini gi nusinabdo yamna utleba aduga hojik shi aina question ama hangingba mana akhoi government of Manipur da aina hangingba mana KUKI MLAs haiba ki dialogue si tokpa moi Manipur ki representative oina thoki bani go adu oragadi moi Manipur ki representative ama oiba gi thabak tawbani tawdre adu oradi nemcha kipkendo for example ma moral ground da ma shi resign tawhalaseba akhoina jatiya tokpana deputy minister du pai gi hai ga dawsu leitreba moi gi tara dugi manung duda lalhobaga samnadaba lairik haiba akhoi kari moigi churachampur gi nupa ma lehibido police officer ma lebido natte khaute madi well educated nina masamak show adu magi background da adu maina phatba leiramoiba ma police officer moina adunina maon da su hujik nemcha kipgen du lokthau khaute du su pai han ba yaina kanningai gi lakpa lan ne basidi aduga aigi lam si BJP na khangde ba aigi lam gi boundary si BJP na sidigi si phawne khangde Congress na sidigi si phawne khangma na te ba aduga leriba praja sing na sho yar BJP da taina gni horen amuga BJP ge handshake tora leram gni adune na praja bu shu thajadre khoidi hojik BJP yadi ngam doine ko horen BJP ga amuga pulle leram gni ba miyam se adune na shek na haira ga hojik ki khoina moina taina badu
ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯂꯝ ꯑꯩꯒꯤ ꯖꯥꯇꯤꯁꯤꯡꯒꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯂꯝ ꯀꯟꯕꯅꯤ ꯍꯣꯏ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄ ꯃꯇꯝꯗ ꯑꯗꯨꯗ ꯃꯣꯏꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯂꯩꯕ ꯃꯇꯝꯗ ꯋꯥꯔꯧꯅꯕ karigino sarkar sina karigi akhoi bu yengdabano central force singna moibu michang changba matamda karigino haina aduda shawbagi wane ba adubu aina aigi isagi lam kanba matamda di BJP na aigi lam gi boundary khangba nate leiriba luching ba lamdam dugi ahan bada luching ba mi singdena magi lamdam du ngak ningai gi damakta thogdang si mana ahan bada lopham thokpane ba mi bu taina dringai da adu sho thogdang lawdaba ahal laman adudagi leiriba civil organization yam leyeba isagi lam ngak kadawba isagi lam ngaaga isagi lam gi damakta defense tawgadawbi BJP gi MLA minister singduna laaga tawroi heba akhoi leiriba mapu sing aduga leiriba CSO singi leader sing sina tawgadawni adubo moina lo du thugai rakhrani moina lo thugai ba habdi moina shu moina tawba phattaba du khumjaningai hotna ba BJP da taina ba leye Congress da taina ba leye first moi gi lichat moi BJP da taina rege hedi moi BJP da na poi dawba Congress da taina ge hedi Congress da na poi dawba aduga ngangning ngang dawba aduni hena nungai bane taina rege huren amuka nappaga leiba leadership leyeba ashine baina khwaidi yaning da se adugi lichat tu tokraba BJP no sho usitkani Congress no sho ekhoi bu usitkani na duna tripau budi ekhoi bu kana no sho usila hojik KUKI gi MLAs miyam na moi chaningai thakningai adu ada moi gi dudi ningai ne ba kari haigini mama mapa da haifam thokta nifam thokta ningai yam tawe ba adu bo moi gi mama mapa oibane khalamni ekhoi gi di imai pa na te moi do Shengna hairaga BJP to khraga karamba imai pa bu shinba yabrani kharama na haye ko even a phoshu haiba leye center she khoi gi imai pa ni haiba leye matam na matung in imai pa di shinba yade ba adubo vote haiba adudagi luchingba akhoi gi center da leba hojiki BJP shu silakpa ya Congress shu silakpa ya any party na silakpa ya adu moi di imai pa ko khom thok the ba moi shi kari maming pisra ai khangdri adu mathang gi topic ta maming ma tholaga lakhe ko hojiki imai pa makti na te imai pa hai manga gi ko chahi manga gi karam ba haisra Korean gi contract marriage kumbani have tare nupa hai step father adu gumba hai batare adu nina moi onda waroba khopa hoi mayam na waroba si shu chumme adubu moi bu warau dringai da khoi sida hanago sengdok seba aina haining badi adu si aina haiba si ko pan ma mi di khra yawram huni tadi taning moi do bune ba adubu ta shuno kari shu kai ba leite habdi ekhoina phattaba hairaga phaba hairaga aduda tasan ba ngamba ga hongba ngamba mi oi bududi ma leader ama oi be matik cha khaba mi ni hen ai hainingi natrana kalamarom da miyamna expect tau ba haigadra hariba khogi cobra commando singsi lagadi karigumba kharadi operation sida karigumba kharadi olakadra haibagi expectation sima adumak mayamna adum gangnai ko adubu cobra commando singsigi makhogi kenosi report se khoina phangjabagi matungina maoist Naxalite si makoina maram orakanda jungle warfare da yam haiba maoist aduga Naxalite sing si tumna makoina muthat khribane haribane adumakpu khoina yengba yari se atai matam mafam singda yamna maya thauba singse manipur da bu he yauragadi maya se adum loin mak ka tek pa haigadra even DGP si mamangda mukesh na taba hanagi DGP sing gi makhoi kem tawdaba tawbangam daba even hojiki khoigi governor si khoigi Jammu and Kashmir gi article 370 da yam nai singba document strategic keno puthokpa matang da road map ko puthokpa da document ai singine haini ado khoi manipur laka ma hojik kem tawngamde Delhi da Amit Shah una chali adu na chali haibasi ubana tana review tawri adu da haibana tana khoi ude adu makpu Howzik si chathariba operation si Cobra Commando gi keno sing yaur kanda akhoi combine operation ne ba chathari se sida leilon wifi da ngasagi kaini jungle warfare da am hairaba Cobra Commando yauriba maoist Naxalite muthat pa ngamgraba se makhoi yauna khulai di pharaga
kuki militant about date 20 days atharakpa operation sida phaba ngamdabase sina takpadi atai lam da loi maya thorasu manipur da di something kainoma tawre habase adum khangba ngamjo yes imphal da budi phai leilon bai phai da khulai ga tane phai ba mi pha ngamde imphal bai di pha si Julia kai thamningi ka Julia ki point of view da ahamda ai shuma tanja ai ishon da kai khum nazariya duga my respect to e pabu iche do iche madam duga northeast window shu ai respect tawjari ai gi oidandi shumaina haizeninge go hojiki cobra do magi hu linchi hu kya rak kam thokradi hu yaude en haiba laibane adu mogi hu di amayang lamda noina moist ta kap thokraga mingal da sida labuni sorry aduni na oi magi do lo ba linchi mahu kya rak ra mana chiku mahu kya rak ra haba amle ne go ai si kawre ne ama leibane adu hudu next like kada ka loi kre bane adu manipur da lakpane ba adu sigumba moina combine operation dawe hai ko ai khoi praja sing she ar bu thajadraga irang she men noina moi bu ne ba khoi myam na target to se mi chang nge one sided boy ye adu to we ada to we hen hai si moi bu ne ba adu di cobra khak tang du na operation du chang draga ar du puraga chang di phajarani mi du pharani yamna mi du for example go moina phaba loi tringai da Assam Rifles moi ba dumu mi chang ba moi du na moi bu luching doi ne maram di ahan badal leirak pa ama haibadi Assam Rifles hairashu Assam Rifles ki manong da akhoi army dagi lakpam yam yaubni well trained oi ba go yaubni adu manipur ge akhoi ki ching she moi ge ada satiskat rom gi ching yam khetnai hen yam hoji social media de yam haina drane akhoi budi satiskat chat tabne na khangde ba adu bu manipur gi ching she moi khangde adu moi bu luching ba mi du di manipur gi ching to khrase ba lailon wai phai gi ching lambi kachin koya khang ba mi du na moi bu lit tawra ga chatli bne ba lit taw bu do ain hai budi cobra du mathan da chatlo ba cobra na lit tawdra ga cobra bu mongoose na lit tawra chatle mongoose ka cobra tina le di pa ibra ba do ai khoi si sho ai nan han hai bu ne khoi si ti lai pak te le ne na lai ren dum hai da ba ma gi kaino ni aduni na mongoose ka linje ana da ne ba adu bu handak si di akhoi na mongoose ne yengi ba kangu du ga cobra ga chapmina raga moi bu mi chang he ba kangu du ga chapmina ye adu ga mi di phadra ga nongmai di phaye he si ai shungak pa aduna moi mahu do ada loina thamkre aduni na kana roi haibadi ngasai ani impact tv da discussion chat pa kanda ta thau na haiba ma leye ba ko yam phajaba man haibado cobra lakra kana lakra order do di mi amadu na tawrag lakpani moi gi oiba moi gi cobra la e her ga tongan ga do ba leite na man haiba ma leye adu yam phaseye ba chumshu chumba haibadi akoi manipur si da sathi ba myam lagni ba adu bu manipur hek yaura ba hek te tha ba adu bu tampak ta di te tha de ba ching lambi si di ching le ba si hek yaur moi te thaye ba adu ne na hujiki akoi gi Assam Rifles hoi si shu ching moi di ching shu China border adu ada awang ba ni ma challaga lakraba army sing yauri ni Indian army hai ni kaino moi lakraba myam dugi lu chinga Assam Rifles si da khara moi ga kaino tawraga lemina bane ba Assam Rifles ki akhoi gi officer sing cha number Indian army de lakpa na tra adune na moi na lu chinga ga la abane na moi di ching sidi seng na hairaga moi na sida la aga akhoi ching sing bu moi na lu chinga ga moi bu cobra na to an chatlaga moi 45 days ki train to we ko le na pauta ya du 45 days to shoot adu ide chatpudu cobra na tabra so khoi su khang moi na go adu moi ne di hai go 45 days tadi akhoi manipur gi ching si di moi khang nga moi maram ni akhoi gi ching si di khara tongan ba ma lei bne adu ne na moi bu lu chinga chatpa mi sing du na hamba da lu ching dringai da kadai de gi mi dinari ba mashem du bo moi la ani hen moi na han hairam doine noi chakro moi la ani haradi kana kha adu ga mi du di cobra kangu du di mi du sa khang bu sunate lambi de thengna ra sho
sibai AR singduna moidi na te hena thadok pi khreshu adubo well trained tawraga lakraba cobra singna mi ama su phadaba haibsi moina train tawraga moingonda India da thangalamini natra moiji lalhoba muthatpa moigi muthatpa ngamba ni hena moibu yam thagatna bane adubu moi akhoina mayamna Indian citizen na moibu sumuk thagatlaga lakpa kangu amana khulai pharaga mi phadaba haibsi di masana masagi dignity yonjabani ba asidi aikhoina moigi da mawabi ni ngai darka ta deba masana masabu yonjabani aduga aikhoigi Imphal manungda ichilina moina rana tabra khangde go sam atokpanadi NIA na su hayeba adubu terrorist act sidi aina khangda section 113 ni matung inadi yamna magi punishment ji am chawbugum khanmani go nahan mi matuk kakpa sidi terrorist act na tabza lago akhoi leiriba hojik tawnariba law and order sig matung ina aduga angang singna adudegi ibung pa singna nongmai lakpa khotpa lan du mayok na ningai changliba mayam du aduna terrorist act ki type ta lawraga adudegi akhoi ge article 19 adu 21 ji sho moina gakta moida khaktang di chalai ba have the free movement free oiba mayam je moi won di yaba aduga akhoi won di yadaba kumba ama leiba aduga law and order shi moi di loi yaba akhoi di yadaba gi type ta ama kanna tawrak shi uweba adoidi akhoi gi ichilina butcher tawraga hat khruba myam du di adune ba terrorist act tu yamna punishment pi ga dawni adugi punishment du di shengna hairaga aina ngarang oja shangi discussion tai man haiba achumba male adu di kaino na cobra lactor show state na tawba yaba thabak ni hena man haibdo adu chumme heba state na tawdre ko tawdra di lelon wifi sida moina operation tawre hai adu oraga di mi do pha ningai do lelon wifi do the padra do su kem leiri do di kharam wifi do su kem leiri do di moina cobra laki tawre ju moin han haido khre akhoi gi oiba siphai gi oiba intelligence ki matung inadi aina shung khanmada pabung shi siphai oidna aina shung khanmada akhoi na tawgado thabak tu mangjong na haina brane haina deba adu akhoi state di hayeba man information leak oi so akhoi la akhoi sida chat ke tawre haibsi bu siphai gi niyom gi matung inadi si haiba yadeba adu moi di cobra battalion adu thage tawre kanana khang thangboi di hujik ki moi gi boiler chaba tiger do asheng ba tiger na taba tiger du di Burma da leramasu kanana khang bangam ban te hujik ki di moi na la ani hairabne ma di Burma da nungai na lerambasu kanana khangani hojik thigadawriba mi shi kanano khoi khangdreba thigadawba matam du de sida khoi state ta cobra shu lactor shu forces yam leyeba peragi oshno amagi oshno arm force ki manung da leba singjo moi singdu na changaga mi du phaba yarabneba adu di phadraga hojik shi cobra lake tore haina siphai da bu mi phaba lake tore hen hana lokthok na brane adu cobra lake tore he aduga ekhoi ki tampak ta ichina yum da lezaba karishuna taba mi hat pashuna taba dubo pharaga ngarang akhoi home minister na ama gi statement do ai tai go adu akhoi home minister do khangde ai shukramain haisra go ma do adum ngangange go ma do dumaina di tawroi dawbani haibadi mi gi jati di go hojik si sheng na hairaga nemcha kipgen ga magi nupa thangboi kipgen do matei manau ni matei manau haibasidi hojik si nemcha kipgen si atokpa khoi maitei nupi gumba natra atokpa nupi gumba oramadi mai mawa du na phatba thabok si tawba henmalagadi magi pham khaktang su natraga as a citizen of Manipur magi nupa si phahan mangam godo nupi ama oi godo bani ba adu natraga moa mabani gidi do deal ekjan haibagi type ta nupi du mana oina kankhatlaga moini gi nusinabdo yamna utleba aduga hojik si aina question ama hangingba mana akhoi government of Manipur da aina hangingba mana KUKI MLAs haiba ki dialogue si tokpa moi Manipur ki representative oina thokhi bani go adu oragadi moi Manipur ki representative ama oiba gi thabak tawbani tawdre adu oradi nemcha kipkendo for example ma moral ground da ma shi resign tawhalaseba akhoi na jatiya tokpana deputy minister du pai gi hai ga dawsu leitreba moi gi tara dugi manung duda lalhobaga samnadaba
लाइरिक हैबा अखोई करी मोइगी चुराचंपुरगी नुपा अमा लेहिबदो पुलिस ऑफिसर अमा लेबदो नते खाउते मादी वेल एजुकेटेड निना मसा मक्सो अदु मागी बैकग्राउंड दा अदु माइना फत्तबा लेरमोयबा मा पुलिस ऑफिसर मोइना अदुनिना माओंदसु हुजी नेमचा किप गेन लोथौ खौते दु सुसु पाइहनबे याइना अखोइना मुनगे हैबसु नतेबा खोइना हैबदी फत्तबदु अजी असी मोइगी जाति सिंगसु ज्ञान ताफम थोकपनेबा हाइरिबा मागी मतै मनाउसिना लो सु अमना लो थुगाइबा अमना लो पाइबा अदु ओइरबनेना होजिक्ति असिसि लोथोगा अखोइ जाति सि मीना नोकनबा तारे हाइबगी कोक लैगदौबनेबा अदुगा वेल एजुकेटेड ओइबा मीना येंगबदा मोंग ताबा अमदा अदुइदि मा मु छिनगे हाइबसु यारमगनीदा लोदा दुमाइना लैरमगनीदा अइना खंगदबैरादि अइ खंगदे अदुसु ओइबा यायेबा अदुबु मोइगी वखलदि करि हाइसरा अखोइसिना नेमचा किपकेंदु लोथोकनिंगबा अखोइना ओइजनिंगबा की टाइप दा अमा खनबा लैख्रेबा अदु नतेबा अखोइ प्रजा म्यामना हाइसिना सुदा मागी नुपादुना सुदुगी मा KNF पीगी चेयरमैन सो ओइरे अदुनिना माना मागी नुपादुबु माना डिप्यूटी CM ओइरेदि थबक तौबा मतम होजिकी कम्युनल गी ओइबा क्राइसिस सिददि असिदि पक्तरे अदुनिना हक्तंग नंग अदुम MLA ओइनसु लेरमबा याय अदुबु माना मागी पीपल्स की दमक खंबो ओइरेदि मासु मोरल ग्राउंड मा रिजाइन तौबा याय अदुबु कनाना खंग MLA मिनिस्टर सि केंद्र गिसु फबा म्याम लेयेबा अखोइ मयाम पुलप गी ओइना फट्रसु मासु मसागी केंद्र की फरमबा याय अदुबु होजिक्ति माय केंद्र की खनबा नते एज अ होल मणिपुर की ओइना मा वखन खल्लगा थबक तौगदौनी अदुगा इंसाइगी मैडम न हंगबा होजिकी कोपरा की मतंगदुदि ए नंसा फर्स्ट हाइबदुने महु लोइख्रे लाख्रे अदुगा mahousi hek imphal yoradi mahousi kankhale eba moise aduga chinga khaladi mahousi hek ta hanthaba adugumba ama laye adu manipur dadi kari haisira lairek pak sana lei pak khaibegira mi singse phadi phayamar phaye lawraseba fattaba mi singduso akhoi gi lamdam sinda laadi monthareba monthabagi adu aphabagi licha chatlakpagira fattabeira khanga ama laklakpase akhoi gi manipur si moibu sumhatpa ngamba lebak ne na khallaga nghaktang lo hisra haina ai khalle okay thagachari thank you very much Julia akhigi chief minister Ojakyam chan kuidri the statement ama thamgi ko no one is above the law law gi mathakta kanam ta leite thoiba handaki issue sida nagagi issue sida karigumba MLA minister chenaramagasu logi oiba cherak chap chana pigani hairiba adumakpu ngasi si cherak matam gi khoina ngahak kai haini headline je pa ba nungai na bagi manjelak bagi mamini ko hujik tar ise adu hairame adagi di hairiba deputy CM nemcha kipgen gi nupasi KNFP gi chairman ni magi kadar na tawbani habasi deputy CM amna hairabani adigi khoi foreign hen yaure khole khoi hana khoi thagi budo wangli namli mai thagi bai khogi bai adu su issue leire ko adu hairam budo hoji adum adugi makha chathana operation chathabasi gi against the neba masagi makhoi si resign tawgadabani haidana loop amana haira ise aduda natana 2027 gi election se sigi mamangda makhoina tali badabi demand separate administration natraga union territory se 2027 gi election sigi mamang chida pigadabani haiba wafam amsum hairiba sumaina matam gi oiba headline di dum kaba lenga ki mai kai dagi di operation changchel luraga su operation sigi phagadaba mi di no one is above the law haraga di chenariba mi du phage haraga di masai phaba ngamdabagi hanjan ngasai maoist ka next slide phabada mahu loigre nang haikala iduneba aduna sigi phibam sida sum leiraga di akhoi chi solution si porakani habadi hojik phawidi ude matam gi kaino ni remedy ni ba chathari si ngahanga ki molo madum taibado adumak ne ba chathari se aduna kuki gi maikai dagi su amu BJP lengakta dum tainai khogi maitai gi maikai dagi su BJP lengakta dum tainai moi maikai dai su makoi na phongdore se Imphal amasung Delhi party structure dagi deputy CM nemcha ki gen bi phangbam thokpa right ama bo phangde kai moi maikai dai su ni ko
पालिब लेंगाक बीजेपी लेंगाक ताइनरइसे अदुदा नतना डिप्यूटी सीएमगी ऑफिस फाउबा मतिक चाना सिक्योर ओइना थंबीदे हाइरिबा मादी करीगी ऑनलाइन द कनाना ओट टेकिंग सिबु ऑनलाइन द लौबसे खोई हंदक उरिसिने सुमाइना मैतैगी नगागी माइकैदगिसु मैतैगी माइकैदगिसु खोई बीजेपी खोईगी ताइनबम थोपनिने रेस्पोंसिबल पर्सन एमएलए सिंगसिदा लेंगाक ताइनबा मोइदैसु कुकी की माइकैदगिसु बीजेपी लेंगाक दुम ताइनरीबा अदुदा मोइन चंगी मिचंगसी खरामना खोइना थोइबा वारसी प्रॉक्सी वार ने हाइरिबा मोइ माइकैदैसु खोइ मी चनियांखैसु सिग्रे हजिक तोंगान तोंगान बा आईडीपी सिंगदा आईडी मयुम चंग मंगमदना लई इम्फालदा लैबा सिंगदी अना लायेंगी रिम्स जेनिम्स अदिगी तोंगान तोंगान बा लैबनिना अदुगी फैसिलिटीज फंगी अखोइदी अम्बो फंगदे चिंगदा लैबनिना काइजु हाइरिबा अदुना पेंदबा खुदिंगमक्से मखोइगिसु दुम बीजेपी लेंगाकता ताइनरी अदगी नगागिसु बीजेपी लेंगाकता ताइनरी मैतै एखोइगिसु बीजेपी लेंगाकता ताइनरी अदुबु तवदबा बीजेपी लेंगाकना दी डबल इंजिन नदी हजिक फावबा चप चाबा सॉल्यूशन दी पोरक्ते सुमाइना कई हाइनी अनी खक सुमाइना डबल लेरंबदगी हजिक योछबी अहुमनेबा थोगलइसी को सिग मतांगसे जुलियागी मोता अदुम मियामना हाइनबदा ऑलरेडी गवर्नमेंट ऑफ इंडिया ना इंजीनियर तौरगा थादोखरबा कुकी के नागागी मतमदसु दुम मखोइना इंजीनियर तौबनी मैतैगा कुकी गिसु इंजीनियर तौबनी हजिकी हेंजलक्तना अमु कुकी के नागागिसु अमुकसु रिपीट ओइना इंजीनियर तौबनी अना हाइरिबा सि मतांगसिदा जुलियागी असेसमेंट से करी कमाइना थंबे हजिक के मागे अहानबदा मागे ऑफिस लेते फम पीदे हबदो अदो सेक्रेटरीट अमा साबा नत्रो अदो एमएलएस मैम की फम नत्रो अदो मादु द फम याइना कनाना नत्रगना अदुना ताकपदी मागी ओइबा कांगपोकपी डिस्ट्रिक्ट तुदा तोंगानबा ओइबा ऑफिस साबियो हाइबा जाला अदुसु खरा लेरडी साबी खिगनी हो रिसो कांगपोकपी पोरो हाइगा लेइबदुनिने अदुने नो वन इज अबव द लॉ हाइगो बट करी हाइसरा आइना अदुदा मा हाइनिंगमना law is under nemcha kipken hain haining no one natigो law is under aduso manipur gi our haisigo our manipur law is under nemcha kipken haigni ba haibadi law sidi mana thukai ning ba hojik law du khang ba gi natro law si law no one is above the law haire then law khang ba mana dumai ne hairaga karigi deputy chief minister mana magi office ta phamdraga adushu law natro yes mana ada toraga video visual da toraga adushu law du thugai bani moina then adumai ne thugai ba mi na law gi maram da wangang ba gi matik cha da bani go ukil na law tamaga law thugai re di pakpra ne natra adumai na law gi wangang ge herde akhodi law su ngang ning de heisu heite aduga kona shoiru su kana na khang natra adune na lo khang ba mi sing di lo gi thabak tu taw do ba aduga lo gi manung gi chan na thabak taw do ba ahan ba man deputy cm hek pai ganda lo number 1 thugai khre aduda akhoi gi akhoi moi gi kuki gi mls ani di yaw ba male go washak pada akhoi sida lakpa moi gi di la ego adudagi hojik shu adum ashida adum ai topic sig da adum samnarake ko adu moi gi di hojik airport chatpa anaba yengba pulap pura vip gi type to moi bu pure go ai khoi lai raba haire se pa manipur sida middle class family yam leibne ina khunba aeroplane tongba ngamba ya tongba ngamba mi se pak leite adu ide shi national highway do hojik phauba hanghan da bina leiba sidi ashigi highway shi show law article 19 to 21 je ashi aduda leibne aduma article 19 do moi wonda di apply to bieba ai khoi gi di leitre ba natra adu di leitraga di law shi ain have the under nemcha kipken de leikhre ba moi huji chatle khotle ngarang irang thokpu du khangangni hoji akhoi gi kangpok pi site ta naga singa lambi chappa ya gni yaroi tawbada mi tarup chu phajal le hoji pudi thadora khre hai go tawribam yam sine karigino haraga akhoi budi free movement chathandraga moi budi free movement chathalle habi irang dane themba mioi bese shegna haraga machin bale na ponga ngam ju kana dabne ba
aduga lo si su moina hana thugai lo thugai ba mi na ekhoi na khra thugai de ekhoi budi phai ba adu arga di akhoi Indian citizenship amo oibagi lo shem khibam yam adu kariya BR Ambedkar hebro man shem khibam yam do ma su low class tegi tawrak pategi man adu du shem khibane ba pen da bam yam do na man adu shem khibani adu arda adu ba lo da amuk akhoi wonda manipur da leriba citizenship akhoi wonda leriba akhoi singwonda lo she akhoi wonda apply tawba aduga aphaba oiba lo da na moingonda aduga phattaba mi phuba gumba phuba yare adu tawba yare habigi lo da na akhoi wonda sigi to khaiba lo si di sana bi roi dawbane maramji lo si di seng hai roji kandi YouTube ta yeng su lo gi maram da di miyam khangna ba matam oi khrabane na ko angang macha phaba lo si kari no khanga kani khangda bu lo thugai han mi su moi na thugai han mane pen da ba miyam sin lo thugai han ba miyo bisi pen han ba matam da karamba macha na mama mapa na pen da ba thabak to pet magi pen da bu tawrak pa matam na macha si ka hen ba macha leye aduga shom gi macha sing sina hojik ki hairi ba BJP da noina waro we have do hojik si BJP si double engine have tare moi si center rom show shrom show moi na pai na adubu seng na hairaga akhoi BJP da taina ba adudagi amma da taina bisi loina to khra ba amarom da seng na hairaga asidi aina isagi lam ko akhoi gi central lam se len che kanningai gi lakpa lan ne basidi aduga aigi lam si BJP na khangde ba aigi lam gi boundary si BJP na sidigi si phawne khangde Congress na sidigi si phawne khangba na te ba aduga leriba praja sing na sho yar BJP da taina gni horen amuga BJP ge handshake tora leram gni adune na praja bu shu thajadre khoidi hojik BJP yadi ngangam doine ko horen BJP ga amuga pulle leram gni ba miyam se adune na sheng na haira ga hojik ki khoina moina taina budu akhoi aigi oina di aigi lam aigi jati singi haba tare ko lam kan mani hoi mishimina thokpa matam da aduda moina michang mikhai leba matam da warong na ba karigino sarkar sina karigi akhoi bu yengdabno central force sing na moi bu michang changba matam da karigino haina aduda shauba gi wane ba adubu aina aigi isagi lam kan matam da di BJP na aigi lam gi boundary khangba na te leiri ba luching ba lamdam du gi ahan bada luching ba mi sin den ma gi lamdam du ngak ni ngai gi da mak ta thogdang si man ahan bada lopham thokpane ba mi bu taina dringai da adu sho thogdang lo da ba ahan laman adu de gi leriba civil organization yam leye ba isha gi lam ngak ka do ba isha gi lam nga aga isha gi lam gi da mak de defense taw ga do bi BJP gi MLA minister sing du na la aga taw roi heba akhoi leiriba mapu sing aduga leiriba CSO singi leader sing sina tawgdawni adubu moina lo du thugai rakhrani moina lo thugai ba habdi moina shu moina tawba phatta du khumjaningai hotna ba da BJP da taina ba leye Congress da taina ba leye first moi gi lichat moi BJP da taina rege hedi moi BJP da na poi doba Congress da taina ge hedi Congress da na poi doba aduga ngang doba aduni hena nungai bane taina rege hure na muka nappa ga leiba leadership leye ba ashine bai ne khwaidi yaning da se adugi lichat tu to khraba BJP no sho ushit Congress no sho ekhoi bu ushit kani na du na tripau budi ekhoi bu kana no sho ushila hojik KUKI gi MLAs miyam na ma moi chaningai thakningai adu ada moi gi du din ningai ne ba kari hai gini mama mapa da haifam thokta ba nifam thokta ba ningai yam tawe ba adu bu moi gi mama mapa oi bane khalam ni ekhoi gi di imai pa na te moi do seng na hairaga BJP to khraga karamba imai pa bu shinba yabra ne kharama na haye ko even ai phawshu haiba leye center she khoi gi imai pa ni have le matam na matung in imai pa di shinba yade ba adubo vote haiba adudagi luchingba akhoi gi center da leiba hojiki BJP shu silakpa ya Congress shu silakpa ya any party na silakpa ya adu moi di imai pa ko phom thok te ba moi shi kari maming pisra ai khangdri adu mathang gi topic ta maming ma tholaga lakhe ko hojik ti imai pa makti na te ima ipa hai manga gi ko chahi manga gi karam ba haisra Korean gi contract marriage ko mane have tare nupa hai step father adu gumba hai batare adu ni na moi onda waroba khopa hoi mayam na waroba si shu chumme adubu moi bu warau dringai da khoi sida hanago sengdok seba aina haining budi adu si aina haiba si ko pan ma mi di khra yawram huni ta di ta ning moi do bune ba adu ta shuno
ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯍꯥꯏꯔꯒ ꯐꯕ ꯍꯥꯏꯔꯒ ꯑꯗꯨꯗ ꯇꯥꯁꯟꯕ ꯉꯝꯕꯒ ꯍꯣꯡꯕ ꯉꯝꯕ ꯃꯤꯑꯣꯏꯕꯗꯨꯗꯤ ꯃꯥ ꯂꯤꯗꯔ ꯑꯃ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯈ꯭ꯔꯕ ꯃꯤꯅꯤ ꯍꯥꯏꯅ ꯑꯩ ꯍꯥꯏꯅꯤꯡꯉꯤ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯍꯥꯏꯌꯦ ꯍꯥꯏꯅ ꯍꯦꯟꯖꯟꯕ ꯃꯤꯁꯨ ꯂꯩꯕꯅꯤ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯀꯣꯟꯅꯁꯨ ꯃꯇꯤꯛ ꯆꯥꯔꯣꯏ ꯑꯗꯨꯅꯤꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯨ ꯑꯗꯨꯒ ꯍꯟꯗꯛ ꯑꯩꯈꯣꯏ CSO ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ CSO ꯑꯩꯈꯣꯏ ꯈꯔꯁꯤꯡꯁꯤꯁꯨ ꯈꯔ ꯏꯔꯥꯡꯁꯤ ꯈꯔ ꯅꯥꯊꯩꯕꯒꯨꯝꯅ ꯑꯩ ꯎꯕ ꯑꯃ ꯂꯩꯌꯦ ꯍꯥꯏꯕ ꯑꯗꯨ ꯑꯁꯤꯃꯛꯁꯨ ꯑꯩ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯇꯤ ꯄꯨꯟꯕ ꯃꯇꯝꯗꯨ ꯂꯥꯛꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨꯕꯨ CSO ꯈꯔ ꯂꯩꯌꯦ ꯑꯁ ꯍꯧꯖꯤꯛ ꯃꯣꯏꯅ ꯄꯨꯟꯕ ꯂꯥꯛꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯂꯩꯌꯦ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯛ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏꯅ ꯃꯣꯏꯉꯣꯟꯗ ꯍꯥꯟꯅ ꯃꯣꯏ ꯈꯨꯠ ꯇꯤꯡꯊꯣꯛꯑꯁꯨ ꯈꯨꯠ ꯑꯩꯈꯣꯏꯉꯣꯟꯗ ꯁꯝꯅꯤꯡꯗꯕ CSO ꯈꯔꯁꯨ ꯊꯣꯛꯂꯛꯑꯦꯕ ꯊꯣꯛꯂꯛꯇꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯕꯨ ꯍꯥꯟꯅ ꯇꯤꯡꯊꯣꯛꯄꯤꯔꯒ ꯆꯤꯡꯈꯠꯄꯤꯕ CSOꯁꯨ ꯂꯩꯌꯦ ꯗꯤꯐ꯭ꯔꯦꯟꯁ ꯌꯥꯝ ꯂꯩꯌꯦ ꯑꯗꯨꯕꯨ ꯍꯟꯗꯛꯁꯦ ꯍꯧꯖꯤꯛꯁꯤ ꯃꯣꯏꯅꯁꯨ ꯂꯩꯔꯤꯕ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅꯁꯨ ꯁꯤ ꯍꯥꯏꯔꯨꯔꯒ ꯑꯃꯨꯛꯀ ꯏꯔꯥꯡ ꯊꯧꯖꯟꯕꯗꯤ ꯃꯥꯟꯒꯅꯤ ꯑꯗꯨꯕꯨ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯍꯟꯁꯦꯕ ꯑꯩꯈꯣꯏꯒꯤꯁꯨ ꯔꯥꯏꯠ ꯄꯤꯌꯣꯕ ꯍꯥꯏꯔꯤꯕ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯩꯈꯣꯏꯁꯨ ꯆꯠꯍꯟꯕꯗ ꯑꯩꯈꯣꯏꯉꯣꯟꯗ ꯆꯠꯄ ꯃꯇꯝꯗ ꯂꯥꯟꯗꯨ ꯈꯨꯠꯇꯨ ꯁꯣꯛꯅꯗꯕ ꯈꯨꯠ ꯊꯥꯅꯕ ꯃꯐꯝꯗꯨꯅ ꯑꯗꯨꯝ ꯇꯟꯖꯥꯗꯨꯅ ꯌꯥꯗ꯭ꯔꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯁꯦꯟ ꯊꯥꯅꯔꯁꯨ ꯄꯦꯁꯦꯟꯖꯔ ꯆꯠꯄ ꯁꯤꯚꯤꯂꯤꯌꯟꯁ ꯆꯠꯄ ꯃꯇꯝꯗꯨꯗꯗꯤ ꯈꯨꯠꯇꯨ ꯊꯥꯗ꯭ꯔꯒ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏꯕु ꯐ꯭री मूवमेंट चटपा मतमदा मोइना अखोइगी इम्फाल दा लागा फ्री मूवमेंट चटपदा करंब मीना मोइंग दा खुद थाग्राने अदुनिना अखोइगी चथनब ngamdri phawbudi moigi su chathan bigunu haibse request tawninge inchen be wanate sida CSO khran shu asisi yamna munna khanbire herga thaudang do yam chauna lobishnu hena ai haijaninge si hairaga ai loshinjarage Okay, thank you very much. Babung